aina laijariba mafam asi Imphal East District ki manung chana lairiba Khurai Heikru Makhong gi Turel kai khiba nonglamang kai khiba mafam adudani hariba kai khiba mafam asi myam da miyeng ta hanabadu hona jage ngasai pung 12 rom akoi bagi myam hai matamda 10 makhai 13 rom tarapam matamda area sidagi koigi masigi nakan dida uriba se kairaga sigi turenge nonglamban aduga turi mapan aji yam launa chauna tare kaira matungda akoibada lairiba yum singa ji thumjan badana tana koigi yum singa du humdu putha khiba tektha khiba thagok laikre madugi manung channa yum manungda lairamba ising irei kanjala khudagi yum manungda lairamba mama apopi mama yauna angang ani chen tharakpadagi koigi mari lainaba volunteer sing myamna yamna shape oiba moongda rescue to hoba kan hobagi thodo ama laikre madugi duma thoidokpa asoengam ya hogre habasima su khudong chabalaroga thamjari aduna mafam asida ising iresi yamna chauna chenda gi badan maram oraga Khurai Heikru Makhongi area da lairiba mafam singda lairiba yum singa du thumja madadana madugi myam singda yamna chauna khudong chadaba awaba du mayok nari masigi khudong chadaba si dagi myam jo hondo honjin tawna bagi damakta sigi area singa sida Manipur Fire Service ki adum labba staff sing laaga boat sing chinaraga rescue tawbagi thaba chathaba laire aduga MMTA yauna kogi club ki volunteer sing dago tawma volunteer sing maike degi angnaba honnabagi thaba adu chathari masina khudong cha daba nang haliba si hariba Heikru Makhongi area si kak natana sidagi langto ga laiba Khurai koncham laikai gi area sing adu yum thumjan ki badar maram oiraga hudikse madugi Khurai koncham laikai gi myam du chauna awaba du mayok narebani Khurai koncham laikai dagi muching patrak paduna Imphal ukrul road haitare madugi main road tu ising khaga haidi yam wang bana tu ising khaga thumjan bana maram oraga aduga atopa area sing ising thumjan ki bana maram oraga chatok chasin topa matamda traffic jam tokpa khudong chadaba mayok na badusu lairi hogi fobagi oina hariba mafam asi irai asuki matikan bamadi yamna chauna lak ising asi chendara pa maramna kari mafam asi thingba ngambagi shakti wangmada lairi maja thingna ba hona bagi thabak chu paikhat pado khudong chada maramna paikhat pado laitri aduna masina makadana nongje sum chu tharakpa taragadi chauna masi ngasi somemba area jidagi haitare sidagi hendu oka yamna pak chauna cholakpa yaba yung kya thumchalakpa yabagi oithokpa du lairi maram aduna akobada lairiba masiga thangna lairiba laikai area sing mioi chingda chauna nungnangba singa du pokle tholakpa yadana lairiba mioi sing Kontokna bagi rescue operation ai tare madugi thabak singa du makata na area si natana tonga to ama pham singa chalaga ising chawo sina maram orega piri ba chekeng singa du myam da ya honna ba hona jarake huji phobugi oina masigi Heikru Makhong ji oina ai tare misi mina thopagi thogok to makti huji phobugi oina laitri huji phobugi oina pagdam jariba naurem tanoranjan channel news newa Khurai Heikru Makhong Imphal East District